Hello everyone, sigi video sida VPN ban taunaba hairiba sigi reason karino habise yengminase. VPN se anambana mi loinama adum khangbiramgani. VPN habidi virtual private network habini ko. VPN se handak recently India da use tawbusu yamne hengalakli akoina VPN use tawbugi reason haragadi mayam su dum khangbiramgani. IP address hide tawhali ko. Habdi akoina online lay tarso IP address hide tawi na dugi sumatakta privacy protect tawbuda yam chauna mateng pangeba VPN sina. Adubu sigi kanaba mayam sigi marakta mangjabasu yauri madudi handak recently parliamentary standing committee na government da hairakli madudi VPN network service se block tawnaba na India da masi ban tawnaba na moina hairakli masi hairakli bise media nama gi report ki matungina haibane na hairi media nama habisi technology policy in India gi matang da analysis tawi makoina duna mogi report ki matungina huji parliamentary standing committee na government da hairakli bisi VPN se India da ban tawnaba na masi gi reason na VPN se yamna easily download oi habidi kanagumba ma hektana download tawba yai and adugi sumathakta masi download tawba yamna lairabani na cyber criminal singna ju masi je download tawraga moisu mogi privacy do protect tawrabani na makoi je phaba yamna lure na hariba ko adu sigi matungina cyber criminal je masing hengala e na hariba adubu VPN gi mangjaba leitar su mangonde kana basu myam am leiri handa corona gi lockdown leibadagi bank employees na moina thabak tawba kanda mogi privacy protect tawbudasu yam chauna mateng pangiba VPN sina aduna VPN ban tawbase yamna easily ban tawbadi yagadaba mande do huji exactly ban tawmakti natte ado parliamentary standing committee sina government da thangalakpa khaktane ado ban tawba tawdaba si yengminarase. Thank you so much for watching. Video sibu pambiragadi like tawbiramo amasung channel sibu subscribe tawbiramo.